Manipur May ahum lisingani kungohumdoida ki thorak liba communal conflict asina maram oiduna miyoi kya hojik relief camp da awaba khangduna leire masida natana national highway singda mahausagum ayat apan yaudana chatpa yadana leiriba asida hojik fauba masigi chap chaba waroisin purakpa ngamdana leiriba asiga mari leinana Salin Digital na sinduna New Delhi gi India Gate ta Salin Digital gi chairman Dr. Phanjoubam Lanajit Singh Masamakna Khutta Long Live India IDP Singh Masagi Mayumda Atubada 100 Hello National Highway Singda Mahausagum Athingba Yaudana Chatpa Hello Long Live Manipur Haibana Jingba Warol Yauba Cherol Paidunaa Wakat Khongjang Changsinkhre Wakat Khongjang Mari Lainana Chairman Salin Digital na Haikibada Manipur da Thokliba Communal Conflict ase Hojik Fauba Waroisin ama Puraktana Lairiba ase Atubada Loishinduna Mahausagum Tangdu Leitana Nungshi Chanana Leihananaba Central Government Sinbiu IDP Singh na thengnariba awaba khudongchadaba kaya sing ase khangbi ubiduna athubada waroishin puraknaba honabiu haike Manipur in Kunjali Singh ani kunhumdo gi mi gi tang ahumda gi thokliba asigumnaba yamna tangdu leitadami leiriba communal conflict asina maram odina hoji maksu IDP Singh ase yamna wana masagi mayum oidiba mafam du changba ngamdana leiri masigi damakta hoji phawbada state government amadi central government na masigi chapchaba warochi dama purakko ngamdana leiriba cha akoina ese manipuri amoina indian citizen amoina aikodi yamna nungai taba ma phawi aduna IDP Singh thenariba awaba khudong chadaba sing asi yengaga athuba matamda masa akoi masa gi mayumda hanjal hanbiu loinana akoi national highway sing free movement oina aikoina free oina sappa phangdriba se isagi iramdamda adusu masimaga yana ba athuba matamda sinbiu IDP Singh asigi awaba ubidana India government am state government na athuba matamda masigi waroisi dama poraga makoibu yamna tangdu leitana mahoksa gumna yamna nungsi chanana leibe yana bagi damakta athuba matamda sinbiu haidana akoina asigumlaba ngasigi Cherol khare izaraga akoi India Gate ta akoi national capital oriba sugumlaba New Delhi sida sugumlo akoi Khongjang ase yamna chamna akoi ese Indian citizen amona akoi fundamental right ko akoi demand tawjana